Lakhipur online puthok saba me gi tang tara humdoi leibak pokpa numit ki Khomjinba Pao tabirase ahanbada maru oi pao assam gi panchayat mikhal gi board masing thiba gi ngarang nini chanba numita BJP amasung chungsin ba dol sing namangjil thakre Board of Secondary Education Manipur bosem na loba chahi asigi SSLC exam gi result ngarang lauthokre Mitai Pensioners Welfare Association Lakhipur ki ani suba chahi gi mifam lakliba June 22 da pangthok lagani Manipuri Laimalup Eastern Guwahati ki chahi gi thoram malem gi ima gi nimit ka mari leina na pangthokre Sorai sam ibohol meitai na iba yellow meitai puari ariba asupa phongkre amasung jiribam da chathariba kang tournament ta ngasi YLCB ga MNC ka sanaragani Haujik mapungoi pao tabirase Assam ki panchayat mikhal gi board masing thiba gi ngarang nini chanba nimita tongan ba jila singda BJP amasung chungsin ba dol sing na mangjil thakre thengna phangba pau gi matungina Bharatiya Janata Party na mangjil thakhe Jorhat jila da jila parishad ki seat 13 mak BJP alliance na mai pakre Anchalik panchayat ki seat marfu taruk ki manungda marfu humdoi BJP na lokre Bongaigaon jila da jila parishad ki seat 12 ki manungda mari na BJP mari amana AGP amana Congress amasung ahumna independent na mai pakhe Dhemaji jila da su jila parishad ki seat pumnamak BJP na lokhe Sonitpur jila da Anchalik panchayat ki seat marfu nipan ki manungda humbutra nipan BJP amasung ani AGP na mai pakhe Sibsagar jila da jila parishad ki seat 12 ki manungda 13 BJP amasung amana AGP na mai pakhe Charaideo jila gi jila parishad seat nipan mak BJP na lokhe Anchalik panchayat ki seat 13 ki manungda 12 BJP amasung marina AGP na mai pakhe Kamrup Metro jila gi jila parishad ki seat 3 mak BJP alliance na mai pakhe Hozai jila da jila parishad ki seat 13 ki manungda 3 BJP na mai pakhe Barak Tampak ki oina khwaidagi thengna phangkhiba pau gi matungina cachar jila gi Vidhan Sabha teret ki apunba jila parishad ki seat 15 gi manungda BJP na 13 phangduna jila parishad semna bagi magi rom da changseli Congress dolna jila parishad ki seat 8 mai pakhe seat ani na independent candidate na mai pakhe Independent candidate ki manungda amana Congress na sokat pani hairi masigi mathakta Lakhipur Court District ki jila parishad seat mari BJP ne lokre silchar jila parishad ki seat Congress na mai pakhe cachar jila ki Anchalik panchayat ki apunba seat 134 ki manungda thengna phangkhiba pau matungina Bharatiya Janata Party na seat 110 mai pakhe Congress na seat 38 Trinamool Congress na seat ama amasung seat 13 na independent candidate na mai pakhe Masigi manungda Lakhipur Coast District ta Anchalik Panchayat ki seat 13 ki manungda seat 13 BJP na lokhe seat amana Congress candidate na mai pakre Sribhumi jila gi jila parishad ki seat 13 ki manungda Bharatiya Janata Party na seat 13 da amasung Indian National Congress na seat ahum mai pakhe Hailakandi jila gi jila parishad ki seat 9 ki manungda Bharatiya Janata Party na seat ahum Congress na seat ahum amasung independent candidate na seat anida mangjil thakhe Pao si Khomjinba Pao bada vote masing thiba makha chathakhe Chaliba me thagi tang anida pangthokiba Assam gi panchayat mikhalda number 15 Nayagram Phulartol GP ward number 9 ki mirep oikibi Purnima Sharma na mahaki naknaba lamba oikibi Sunita Konthaujamdagi vote masing 153 henduna mai pakre Purnima Sharma na mai paklakpada Maira Sporting Club Lakhipur Khunona harau tayamba phongdorakle ningsingba yai Purnima Sharma club asigi founder chief advisor oiramba Lakhidraba Bibiswar Sharma gi loinabine Pradhan Mantri Narendra Modi na ngarang numidang lebak miyam da wangang labagi hek matungda Jammu amasung Kashmir gi Samba amasung Udhampur jila singda amadi Punjab ki mafam kaya dasu drone kaya marong paiba ukhi Udhampur da leriba lanmi gi Northern Command Headquarters amasung Air Force Station gi mathakta drone 35 rom paiba ukhi hairi masigi mathakta Punjab ki Hoshiarpur jila gi Daswa dasu numidang da ahuba makhol kaya marom takhe
Board of Secondary Education Manipur na loba chahi asigi High School Living Certificate SSLC exam gi result ngarang lauthokre. Pass tawbagi chang mamangi chahi dagi chada ani hantharaga chada marputra mathoida semik ahum taret oike. Handaksu ngarang lauthokiba result asida grading system oina sizinaki ranking thamkide. Mahiroi singna school singdagi original certificate sing May gi tang 19 dagi loba yagani hairi. Ngarang May gi tang 12 ningthokaba numit ki nungthil pung 3 taba matamda Mitei Pensioners Welfare Association Lakhipur gi akhanaba mifam ama Jogai Mathura Middle School Binakandi Part 1 da phamki. Association asigi President K Birendra Namayai tangbal lodana phamki ba mifamda ahal oiraba pensioner sing Arambam Gaur Gopal Yumnam Mani Ingudam Kantana Dais Telengsin ki mamangi mifam da lauki ba warep singi makha chatharakpa oina lagliba jungi tang 19 da pangthokadoriba ani suba chahi gi mifam ga mari leinana loksing mangal kauba chepong amasu puthokna balebnaki masigi damak member 13 na saba editorial board ama semki makhoi sing adudi K Birendra chairman Dr. Y Raj Bihari vice chairman Dr. P Raj Bihari editor L Nandakumar assistant editor member sing oina S Robindro A Nilkumar CH Mohan TH Prabhavati K Senaman TH Nalini Kumar amadi L Krishna Mohani aduga advisory board ki member sing oina Arambam Gaur Gopal G Narhari Sharma Yumnam Mani TH Imathoi Ingudam Kanta Yumnam Nadia Chanamasung Huirem Mani Mohani Ningsing Bajai Ani Suba Chahi gi mifam asida Yengkhom Raj Bihari Literary Award mana lanthoklagani masigi damak lamdam asigi aiba aibi singna saireng amadi wahai chahum gi manungda oiba wari macha WhatsApp number 9435431377 da chaliba me tha sigi tang 13 gi manungda PDF format ta thabiraknaba association gi secretary Laisram Nandakumar na khangalakli. Manipuri Laimalup Eastern Gauhati ki member singna May gi tang 13 da malem gi ima gi numit kamari leinana amadi angang singbu isagi culture ga naksin hanana bagi platform ama oiriba Manipuri Laimalup Eastern Gauhati gi Sajibu Chaklen gi ani suba chahi gi mifam Gauhati gi Amsing Jorapata mapung phana pangthokre. Laimalup ki president NGP Joya Kaisamna preside tawduna pangthokkiba tawramadu ahibam Romi Balana conduct tobiki Thauramda Kaisam Rina amadi magi timna sayo isai saktuna hudoki mathangda loop ki joint secretary ahibam Sobitana keynote address pi kibagaloinana aikhoi gi loan amadi nat ki mahau angang singda phangan bagi pandam da pangthok pa thauramadu angang 15 romna mitei londa sereng thiba extempore speech loinana angang sing amadi mama singi oiba child development and parenting haiba hiramda counseling amasu Kayanbam Obinoy na thambiki Thauramgi marak thatna paukhong chanabana chingba thauram macha kayasu pangthoki Sainik School da tamliba Depsana ngangbam amasung Rohit Oinamna Sainik School da tamnabagi honakiba amadi tamlaba matung makoigi experience miyam da tahanki Thauramgi aroibada angang oiribi Oinam Ripika Khumanna Khuman Salaigi maramda che pathoki angang 13 romna saruk jakiba numidatugi thauramda imagi numit kamari leinaba Saireng thiba amadi angang singi layak pa hendana basu pangthoki mama bunungsiba phongdokpa adu makoina makoigi layak sing adu da utki nungthil gi thauramda kangthoro sanaki ba kaloinana chahi gi oipa thorom adu loisinki Kalen gi 15 panba ngarang ningthokaba numita Utra Sanglen sana konungda iningthau leisemba sana jawbana luchingduna angamathau phomnai ba singaloinana ibudo nongda lairen pakhang laimangda cheng haiduna pakhangba cheng hongbagi tharom pangthokre Kaksingi banakta leiba lainingthau nongsaba masung thongnang laicha khombi anigi maphamdasu angom ningthona luchingduna cheng haibagi tharom pangthoki pakhang babu paunam hidendagi ikauduna pangthokpa leibab chaghong ngahong nanaba maratapna pananaba thoni jabani haina Utra Sanglen sana konungi publicity wangkhai rakpagi cherolamata phongdorakle loinana leisembagi matamda thodang chauna laukiba lainingthau nongsabagi maphamda iningthau khagimbagi matamdagi Kalen gi 15 panbada lainingthau nongsaba eventau thongnang laicha khombi anibu irat thaunukiba adubu mainawai tangna sam kaidana pangthokpani hairi Ngarang Kalen thagi 15 panba yai pharaba numita
Malemgi apunba Maitai Lining Loop Mamalgi Luching Purel Sayon Bakumangi Lamjing Lamtak Makada Masaluisang Ama Oiriba Kanglaipa ki Thomi Singna Silangduna Kuman Pokpa Ipa Ima Anigi Sahigi Pizol Hongbagi Irat Thoni Thoram Galoinana Sanglen Sangabagi Thormama Pangthoki Bagaloinana Lupasigi Maru Loisang Sonai Joragul Dasu Ibudo Pakhang Bagi Cheng Hongbagi Thoram Pangthokre Loinana Masaluisang Ama Oiriba Lanka Thoiren Kun Masaluisangi Thomi Singnasu Ibudo Pakhangba Masung Ibendo Anigi Cheng Hongbagi Thoram Pangthoki Bagaloinana Lubasigi Luploi Kayana Hozai Lankada Leriba Maitina Taba Kungang Kayada Koina Chatuna Yaiba Paujel Supiki Lubasigi Masa Oiriba Dulapsara Hingla Amasung Jiribam Amasung Karbi Anglongi Manung Chana Leriba Amrazan Masaluisang Dasu Ibudo Pakhang Cheng Hongbagi Thoram Mapung Pana Pangthoki Hairi Budong Nondole Pakhang Bagi Ngasi Cheng Hongbuni Mini Mayam Hoigi Unna Yaiba Khongchet Satpinari Maitai Taba Lam Khudimukta Samgi Ham Khudimukta Hoi Budong Pakhang Bagi Leiba Laibang Khudimukta Salaga Hoi Thoni Jaba Hoi Lengthok Pire Mayam Punba Maitai Sa Singna Progressive Writers Association Imphalna Sinduna Soraisam Ibohal Maitaina Iba Yellow Maitai Puari Ariba Asukpa Imphalgi Manipur Press Club Tangarang Phongkhre Thauramda Professor Sagolsem Lanchenba Mitei Dean School of Humanities DM University Manipur na Chief Guest Association ki President Ibosana Khuman na President Association Asig Advisor Langol Iboyaimana Special Guest All Manipur Puya Custodian Association ki Advisor K Bidu Miteina Guest of Honor Ubiki Lairiki Maramda Saknairaba Scholar Nando Ningomba Nangangbiki Larikasida Aibana Ariba Puya ki Maramda Kupna Nainari Puya ki Naina Larikasida Tangkak Manga Thokna Kupna Iri Mayambu Taramna Oppagi Warolna Association ki Executive Member RK Indirana Piki Thagat Wahina Executive Member Khuraijam Eken Piki General Secretary Shobita Saubamna Anchor Oiduna Program Adu Maipakna Pangthoki Nongda Lai Pakhang Mana Miga Lai Gi Marakta Khenaba Thambugdrabadi Miga Lai Charau Morong Nartuna Mapa Mapu Masak Khangna Chanaroi Taibong Marok Chawrokani Haibasi Khangbadagi Miga Lai Gi Marakta Chatra Pathak Khaidu Nongda Lai Pakhang Mana Lai Koti Kuthaga Taru Koro Male Maitai Mari Maki Layam Singda Magi Yecha Salaisa Phongphadi Haina Pokak Piki Mahati Taibong Fuko Mana Muk Taibong Mi Poira Akandana Mas Mangan Yekta Sangre Aduga Lai Charun Surun Junguna Leku Lera Lehurga Taibongi Charun Surun Junguna Kuyoi Tomboko in Lehuki Haidana Magi Hamda Puri Mong Sismainapi Taibong Mapu Sidabana Sintha Puduna Poina Salapada Pogru Singdonda Poirei Maitrabak Siemage Haina Ninglaki Taibong Mapu Sidabana Sana Mahi Kong Mintole Sana Mahi Sidabadi Luang Masak Lipna Misu Laisu Ngamba Oibungamba Poinauta Kova Amam Ole Poinauta Sina Ho Kanglei Pung Mayondagi Poijainana Lake Krabasingo Habit Poina Saifu Saifu Lake Krabasingo Amuk Nona Boxet Nanavan Lakada Poirei Tungi Kanglu District Kang Association Jiribam Sinduna Dibong Kunogi Community Hall da Kangkut Tarana Sarujaduna Sanariba Ahanba Tingnam Paripuri and Ichilinao Ningsing Men's Kang Tournament Lisinganika Kun Mga Gingarang Sanakiba Metsta LEC na SAYC Bibu Panjal Kun Tarita Maiti Hankre Metsa Sida Ke Manglem na referee Aduga O Bisembor Amadi TH Herozit na scorer Amadi recorder Oiki Tournament Siging Hasinung Tilpung Amataba Matamda YLCB ga MNC ga sanaragane Nungairaba Pao Yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagitamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy
specialist in ortho and neuropain, Dr. S. Chandrababu Singha, Holistic Therapy Center, Nilmohon Complex, near Muscle Gym, OB Road, Fullertol, Cachar, Assam. Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layangzari. Mobile number 8638-078821. Hairiba number asida layangba lakpagi mangwainana appointment book tobinaba khanganjari. Energy Healing Center Rongpurda computer gi matenga anauba madi ariba anabasingbo computer gi matenga layong khangdoktuna layangba hausare computer gi matenga makal makhagi anabasingi report lokthokuna haksangi awatna machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layang bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chingba gi laina sine chingba layang da yaragani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin lairakpa I watpa gi anaba koktanaba amadi steam bath ki kudong saba leizare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak gengsin birabu mangjongna appointment ki damak mobile number 9395-732-456 number asida call tobiragna bakhanganjari Langthok Sabama Fullertol bypass ta lamdam asigi mairoi singi damak class 9 amadi 10 amasung class 11 amadi 12 ki oiba A1 tutorial hum hangtok jare class 9 10 gi oina English Science Maths Social Science aduga class 11 12 ki oina English Political Science Economics Physics Chemistry amadi Mathematics ki subject singda experience lairaba oja singna saruk jari class 11 amadi 12 ki Arts amadi Science da nauna ming chaliba bhairoi singna metha sida nimitara manganigi lemna class yawba yagani paramaduna tutorial hum asida ming chanbiduna kudongchaba silobinaba Fullertol bypass ta leriba A1 tutorial hum gi managing director Changamim ibopisakna khangalakle khanganjaba ma Energy Healing Center Rongpur Part 2 da chahi amagi patient care management training course ta nupi ahumga nupa ahumgi damak application kauri training loibaga thabaki kudong saba piga dauri masigi damak pau haunabiu Energy Healing Center Naturopathy Hospital Rongpur Part 2 mitai khulmanakta leiriba center asigi mobile number 9395732456 number asida contact tobiduna Megitang kunmathoy gi manungda application pisinana bahairi Wellcare Medicals Lakhipur Ward number 8 na makhal maka anaba kaya gi damak maming lereba doctor singna layang bagi kudong saba pisari Dr. Yusuf F. Chaudhary MS nakong naton amati khaunau gi specialist amasung Dr. Rehena Sultana MD angang gi specialist Dr. Ani Asina nongmaijing kudingi numijung bapung tarani thoidigi layang gani Dr. C.H. Rakesh Singha MS Orthopedic Surgeon Sarugi Dr. Asina Thangsa Kudingi Nungtilpung Ahumdagi Layangani Dr. Satyam Bisas MS Dr. Asina Nungsang Gallbladder da Nunglaiba Khoirin Pomba Phimosis Paraphimosis na Chingbagi Layangnanabagi Damak Numit Kudingi Ayuki Pung Nipandagi Mapan Phauba Aduga Nungtilpung Animakhaidagina Numitang Pung Mapan Phauba Layangani Dr. Bikram Bhuya Dentist PTS Jagi Dr. Asina Numit Kudingi Nungtilgi Matamda Layangani Dr. Benjir Ahmad Loskorna Numit Kudingi Numidang Wairam Pung Taruktagina Mapan Phauba Aduga Dr. Puspita Singhana Numit Kudingi Ayuki Pung Nipandagina Mapan Phauba Aduga Nungtilgi Pung Animakhaidagi Taruk Phauba Layangani Dr. Tribeni Haflongbar Clinical Physiotherapy Dr. Asina Sagol Sen Irai amasung Thangsa Kudingi Nungtilgi Pung Anidagi Layangani Akupa Marol Amadi Bookingi Damak Wellcare Medicals Lakhipur Ward number 8 ke mobile number 8134835398 number asida pau phongna binam hairi Lakhipur online channel asibu yengbiri basingna pau asibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu
अरोइबदा मरुओइबा पाव अमुक हन्ना असम की पंचायत मिखल की बोर्ड मसिंग थीबगी ngarang nini chanba numita BJP amasung chungsinaba dol singna mangzil thakre Board of Secondary Education Manipur bosemna loba chahi asigi SSLC exam ki result ngarang lauthokre Mitei Pensioners Welfare Association Lakhipur ki ani suba chahi ki mifam lakliba June 19 da pangthok lagani Manipuri Laimalup Eastern Guwahati ki chahi ki thoram malem gi ima gi nimit ka mari leina na pangthokre Sorai sam ibohol meitei na iba yellow meitei puari ariba asupa phongkre amasung jiribam da chathariba kang tournament ta ngasi YLCB ga MNC ka sanaragani Lakhipur online YouTube channel gi pau sanduk chaba ngasi gi oinadi matang asidaloi jare